Akasbani Imphal, Wahengbam Rajesh na pau pajari, ahanbada, maruiba pau. Tarani tuisuba Manipur Bidhan Sabagi mipam hayeng pangtok lagani, mipam masigi yang laga lambi sa suksasinda ahong bakara layragani. Akasbani ki Director General si OIDB, Director General News Dr. Basuda Gupta, numinini ki kongsta ngasi Imphal tunglare. Assam Rifles amasung Manipur Police ki apunba kangbu amana Churachandpur ki mapam kaya da chatakiba operation da kujuk kulai kaya marum pagat le hari. Pradhanmantri Narendra Modi na ngasi Rozgar Mela ki kutahangda nauna thabak khalaba miyoi lising yang kai matoida appointment letter kusinakre amasung ISRO na numit ki maramda thizingadaba ahanba Indian Observatory Aditya L1 mathang thagi anida Andhra Pradesh ki Sri Harikota da leiba Space Center dagi kapkat lagani. Tarani tuisuba Manipur Bidhan Sabagi mipam hayeng pamlagani mipam masida sabagi hana sadasya oirambasingi mapamda ikai kumnaba utpa amadi atai business sing pangthokani hari mipam masigi yenglaga satok sasinda ahongba khara leiragani traffic control police wing gi superintendent na thadorpa cherol amagi matungina mipam chatharingai manungda sangakpham lambidagi salan thong phauba khongnang ani karaktagi hauraga dingku road phauduna lamlong thong amadi mmta yoba lambi watham leiraktagi thamaiban phauduna khuyathong taba lambi amasung LIC office Singjamaidagi Pisum Thong Phauba amadi Khongnang ani karaktagi Lila Sing Khongnang Khong Phaubagi lambi paringda mal puba gari sing satok sasin tawba yaroi hari adumapu hairiba lambi sing asita anayak amasung emergency gi oiba thabak tharungi oinadi athingba si komtokani hari Manipur People's Party MPP na hari hayeng noma khaktagi oina phamgadriba Manipur Bidhan Sabagi miphamna Bharat Sangvidhan gi Article 3 semdoknaba warep lahogadabani Dolgi Cherolaman hai Article 3 semdoktuna Raija amagi ngamkai khaitokpa piksinba chokthokpa amadi hongjok honjing tawbagi sakti piriba asi mari leinana Raija sing amadi stakeholders sing tanadana tawba yaroi haina warep lobagi tangai phadaba lei ISRO na Chandrayaan 3 mission mai pakna thagi kham meru thangba saruk tatakiba aduda lamdam asigi baigyanik Dr. Raghu Ningthokjamgi chawrba thokdang adubu Good Command Foundation thangana thagapa phongdorokli Cherodun hai ऐतिहासिक ओरबा मिशन माइ पागना थागकिबा अदुदा डॉक्टर रघु याउकिबा असिना थांगा खक्ता नतना लमदम असिदा हौरकलिबा नहासिंगदा अचौबा होननिंगबगी थौना पिरगनी श्री रघुगी मखाताना लमदम असिगी माइ पुबिरंगनबसु फाउंडेशन असिना पुनिंग थौगतली Akasbani ki Director General su OIDB Director General News Dr. Basuda Gupta numit ini ki khongsata ngasi Imphal la thunglare mang hek thunglabaga Akasbani Imphal ki auditorium da makpo harauk tayamna oki thorom da Akasbani Imphal ki staff sing da wangang da Dr. Gupta hai leibak asi culture amasung tradition yokhatpa amasung kanduna thambada radio na loriba thokdang masak khangna anoba wakalon kya potoktuna masi hena phagatna ba honagadabani mang hai anoba technology na hana sinaramba ariba technology sing mahut silakli maramaduna anoba technology sing asiga tuna chamina bagi tangai phadablai director hai Akasbanagi wakalondi thabak khudimak hena chokonanba hai basini. The world at large started realizing that now new technology will take over and slowly the old technology will go away, and that's how the things started moving. Our idea is not to stop anything at any point of time. Our idea is to grow, is to increase the local participation. Padma Award sing phangadaba singi ming lakliba Ganatandra Divas palanga mari leinana laukthok lagani maramaduna Padma Vibhushan Padma Bhushan amasung Padma Shri phangba yarba miyoi singna makoigi proposal sing tharaknaba khangalakli Padma Shri mana phangba yarba miyoi singi maming mathang thagi nipan phawbada pikhalangnaba khangalakli Kendra ki Culture Mantraloy ki makhada leba North East Zone Cultural Center na ingkumja lisingani kunithoi kulumdoi ki Young Talent Artist Award ki application kauri folk amasung tribal music song and dance theater dance drama mine painting wood cane amasung bamboo crafts traditional handloom amasung handicraft pottery ne singbal lamsingda haithoi singthoreba sahi 19 dagi kunthra phawgi da leiba nahasingna mana asigi damak ming pikhalakpa yagani hari Tabiriba pawasi Akasbani Imphal degini Assam Rifles amasung Manipur Police ki apunba kangbu amana ngarang Churachandpur gi mafam kya da sathakiba operation da kulai kya marum phagale hari Assam Rifles ki PRO thadorpa cherol man hai operation aduda
M4 assault rifle ama stengun ama .22 gi countrymade pistol ama mortar ani amasung nomai maru kaya marum phangle hari amaromda Assam Rifles na Imphal West Jilla gi Laikin Thabi Community Hall da mafam adugi maira paibi club ki miyoi sing awang posamang amasung tingri khul gi miyoi singa mifam pangthoktuna hiram kaya gi matang da wafam sing khanakre hari Assam Rifles na Senapati Jilla gi Maphou Bazar da kuki gi miyoi sing Kangpopi Jilla gi Kaithel Mambi Imphal East gi Tumukong Thawal Jilla gi Wabagai amasung Churachandpur gi Semol da mafam adugi miyoi singa mifam pangthoktuna lamdam masda chansi hanjilangna ba wafam kya khanakre hari Imphal West, Imphal East amasung Kaksing Jilla singda hayeng ayuk pung mga dagi numidang waram pung 3 phawba curfew komthokani Thawal Jilla da ayuk pung mga dagi numidang pung 9 phawba aduga Bishnupur Jilla dana ayuk pung mga dagi numidang waram pung mga phawba curfew komthokani All Manipur Students Union MSU lingkhakibagi yangkai nipan subak Foundation Day thoram ngasi pangthokre numit asi Imphal gi Palace Compound da leiba Maharaja Bodasandra College da pangthokki Manipur gi hauzik oiriba phibam chat nupi amasung angang haiba hiramda nongmagi ba mifam amangasi iboya ma sumanglila sanglen Palace Compound Imphal pangthokre mifam asi poirei leimerol meira paibi apun balup amasung All Manipur Women's Voluntary Association punna sinbani thoramduda akang ahikyana wangangki United People's Front Manipur UPF lingkhakibagi kunmanga subak kumon Silver Jubilee thoram ngasi Manipur Press Club Imphal pangthokre thoramduda Manipur gi CSO kya gi lusingba sing saruk yaki thoramduda India gi divide and rule policy na Manipur gi phurup singi marakta tharum tongnarakpa haibasida akhangai singna wangangki Utra Sanglen Sana Konungda Sinduna Numit Mangani Sathagadaba Kangla E Saiba Kanglai Kanglagi Nungcheng Pungkrigi Singkai Pangbada Sanglen Semduna Laitho Hokre Hari Thauramadu Sana Konungi Pamnaiba Sing Amaiba Amaibi Pena Loisang Amadi Atei Loisang Sing Yauna E Saibagi Laitho Pangthokki Hari Lions Club of Kanchipur na Sindura Ngarang Phayeng High School da hangliba relief camp da lemna laingbai camp ama pangthokre hari camp madu da miyoi sani kuntra hena laingki Skill Career Development Program kam workshop ngasi Kangpopi Jilla da pangthokre Hospitality Aviation amasung tongan lamsing da pangthoba workshop adu ISSADC Kangpopi gi conference hall da pangthoki District Skill Committee amasung District Council Kangpopi ga Emporium Institute ka punna pangthokminaba workshop adu da mahiroi sam humpu henbana saruk yaki hari Azadi ka Amrit Mahotsav palam tharungi saruk ama oina Mera Desh ki thoram Nagaland gi Iralibil Village Council Hall da ngasi pangthokre Mati ko naman Birong ka bandan haiba hiram da pangthokki ba thoram da wangang bada Kendra gi mapan thoram amasung Shiksha Rajya Mantri Dr. Rajkumar Ranjan Singh na hai handakta Chandrayaan 3 mai pangna kakki ba aduda awang nongpok lamdam dagi Vaigyanik mapan yauki Manghai Bharat na ningkha tamlakpa sahi humbudra mga subagi Azadi ka Amrit Mahotsav thoram palan asida leibak asigi nagarik khudimangna janna andalon saruk yaduna ningkha tamagi magun yauna hingnaba honagadabani Akashvani Imphal dagi pau tabiri Pradhan Mantri Narendra Modi na ngasi nauna thabak khalaba miyoi lising yangkai mathoida appointment letter kusin nakre leibak asigi mafam nifu mangada pangthokliba mela asi handaki asina nipalak subani Rozgar Mela gi khutangda Griha Mantraloyna Central Armed Police Forces Narcotics Control Bureau amadi Delhi Police thabak tawgodaba miyoisingda appointment letter kusin nakibani Video conferencing ki khutangda pangthokiba thoram aduda wangangbada Pradhan Mantri na nauna thabak hablaba miyoising asi ngasi Amrit Raksakni amadi makoi asina leibak asigi damak thabak tawbada natana leibak asigi nagarik khudingmakpu ngak senbigadoribani Pradhan Mantri na hai naha singda anoba mayon pinabagi damak paramilitary force singda thabak lawbagi niti niyom da awonba kaya leire Leibak asin sakhot maikairom da sangsiliba asigi matang da wafam kya phongdoloduna Pradhan Mantri na hai sahi taragi manungda Bharat asi malem gi oina ahum suba khwaidigi chawba economy oiragani Manghai haugi ba sahi mapan asida sarkar asina infrastructure sakhot na bagi damak lupa koti lakh kuntra sading tawki Jandhan Yojana scheme asi ngasi sahi mapan mapung pharakpa asigi matang da wafam sing phongdoloduna Pradhan Mantri na scheme masigi maskhada hauji phawbada bank account koti yangkai hangdole haiki Pradhan Mantri Mudra Yojana PM Sabhanidhi Women's Wealth Health Group na singba kanabagi matang da wafam kayasu mahangna phongdokki
Nagaland pangthokpa Rozgar Mela gi thorom da saruk yarna kendra gi mapan thorom Raja Mantri Dr. R.K. Ranjan hai hauki ba sahi mapan asida Pradhan Mantri Narendra Modi gi luching makhada thabak lobagi mawong asi prioritize tawdagi thabak lobuda manung mapan phawna uhanba amasung misang mikhai naibagi thong leihandre Pradhan Mantri gi thoksil asina thabak lobagi matam tha tara mangadigi tara nipan phawa sanglamba adu tha taruk tagina nipan phawgi manungda singthaningai oina matam tensille. The government today is making all necessary tools and training available in fructify this vision to all public servants. Let me end here by urging you all to make it the utmost priority to serve your fellow citizens as you undertake the new beginning of your respective career. Congratulations. Once again, I wish everyone a very productive and satisfying career ahead. Mizoram gi Aizawl la leba anisuba Assam Rifle Gazra Hall da ngasi Rozgar Mela pangthokre Kendra gi Minority Affairs Mantri John Barla yawa thorum aduda appointment letter marphu manga khusinnaki. Indian Space Research Organization ISRO na hairi numit ki maramda thijengadaba ahanba Indian Observatory Aditya L1 mathang thagi anida Andhra Pradesh ki Sri Harikota Space Station dagi kakot lagani. Satellite asi numit amasung Prithvi ki marakta laiba Hello Orbit ka Leg Range Point L1 da thamgani. Masi Prithvi dagi kilometer million ama makhai lapna laiba maphamne. Leg Range Point asi yaunabo honabada tha mari changani. L1 point ki akoibada Hello Orbit thambagi khudong saba amadi satellite singna numit ki thabak thoram sing ayat pa amatta laitana yengsinba ngamgani. Mission asina solar wind amasung numit ki kuyom singi matangda thijingani. Kendra gi Sel to Mantri Nirmala Sitaraman hairi Pradhan Mantri Jan Dhan Yojana na diesel gi lamda awonba purapadagi haukiba chahi mapan asida laibak asige financial inclusion da chawna ahongba lakle. Pradhan Mantri Jan Dhan Yojana chahi mapan mapung pharpaga marilena wangang bada mantri nai Jan Dhan account hangbadagi myoi koti yankai hena banking gi system da purakpa ngamle. Mangnai scheme asi ing kumjali singani tara marigi August 19 da Pradhan Mantri na hogdokhibani. Haukiba chahi mapan asida anoba bank account hangtopagi masing singthaningai oina hengatki. Selthum Mantraloy gi matungina scheme asi hogdokpadagi haujuk phawbada anoba bank account koti yankai hangdokle. Jan Dhan account hangdokliba singi manungda chada yankai tarukti nupi singni. Amadi chada humphutare na khungang amasung sahargi maya nangna leiba mafam singda leiba miyoi singni. Mantraloy na hai scheme asigi makhada haujuk phawbada bank account singda lupa koti lakh ani lising ahum hena deposit tawrakre. Pradhan Mantri Jan Dhan Yojana gi account holder koti 13 da rupee card khusin nakre. Mantraloy na hai tongan ba scheme gi khothaunda account holder koti 3,63,000 direct benefit transfer gi khutong saba phangle. Bharat na G20 ki president oingai saruk ama oina anirak suba G20 Chief Scientific Advisors Round Table Meet official oina ngasidagi Gandhinagar da hokre. Mifam asida G20 lebak sing amasung baton tawal lebak sing dagi scientific advisors sing scientists sing amasung researchers sing saruk yari. Bharat Sarkar ki principal scientific advisor Ajay K. Sood mifam aduda wangang ki. Opportunities in One Health amasung accessibility in science and technology na chingba yauna tongan mahiram chingda mifam mari pangthokani. Amaromda Nai Delhi da pangthokadriba G20 mifam da khudaki oiba medical emergency lakpasing thenanaba Kendra gi Haksel Mantraloy na tharang kya lokotle. Paukran hai Nai Delhi gi All India Institute of Medical Sciences amasung RML Hospital da analayang gi khudong saba lehenaba sem saba lore. Masigi mathakta medical team amasung ambulance yangkai G20 mifam pangthokadriba Pragati Maidan amadi mapal laiba ki musing laigadriba hotel sing da thamgadori. Mifam pangthopam da ICU gi khudong saba su leigani G20 mifam laiba ki konungda mathang thagi mapan amasung tarada pangthokani. Aroibada maroiba pau. Tarani Thuisaba Manipur Bidhan Sabha gi mifam hayeng phamlagani. Mifam asigi yanglaga lambi sathok sasinda ahongba khara leigani. Akashbani gi Director General su oiribi Director General News Dr. Basuta Gupta numit nini gi khongsda ngasi Imphal da thunglare. Assam Rifles amasung Manipur Police ki apunba kangbu amana Churachandpur gi mafam kya da chathakiba operation da khulai kya marum phagat le hari.
प्रधानमंत्री नरेंद्र मोदी ने ngasi रोजगार मेला की खुतांगदा नौना थबक खलबा मियोय लिसिंग यांखै माथोयदा अपॉइंटमेंट लेटर खुसिनखरे अमसुंग इसरो ना नुमित की मरमदा थिजंगदबा अहानबा इंडियन ऑब्जर्वेटरी आदित्य L1 मथंग थागी अनिदा आंध्र प्रदेश की श्री हरिकोटा दा लेबा स्पेस सेंटर दगी काखोटलगनी पाउ लोइजरे।